ngasigi United Manipuri Muslim Cultural and Literary Committee na sidalang jaduna ngasi mayang Imphal gi adum laba todo hendong na miyam sa kangaraba madrasa Aminia Bengun Maning Lekay mayang Imphal hari mafam asida adum laba special live mega phone in program hello phone in program ni tora mama pangtok sariba sida lengbirak liba to hendong na aikone kai kom na badama tiksara ba ozasi ahan rawakta taram dok sari asigom na ba thoroma sida ozasi gi chingraba matambo kai tok pinaga ngai hak ngak tangoy na basu hari ba thoroma siba mapung fahan bida bayade hai gi wakal da lengbirak pi da bakta ozasi mo ahan mamakta tagat chaba nungai chaba fangdok sari aduga ngasi special mega live phone in program da akhi viewer oibiriba aibadi Manipuri Muslim Akhi Kauba YouTube channel da live streaming pijariba tharamasida yengbiriba silana maruka pang tum namakkusu live phone in program na taram loksari hauji hai nakhi ba tam nakidi krak khadik thengda ki ba taragasu myamna Napigani hai na sa tong jabagalo na hari ba thormasi hausin dana ba akoi pum namak ta ya ba dulon jare akoi da sindalang jabada technical gi woi ba amadi hirang kaya ka awat apa leki pa mayam pum namak asigisu akoi pum namak na biar tawbigani koi krima kanginasi matung tarak pa program singda todok hendok na machuta ba amadi miyam na pam na ba dugumba program mo ina pujeraki haina live phone in program gi streaming da live video sing da show akoi dolok na kagan jari orientation hoy akoi na hai ba thora masi kali gi nok ta sin sabage hai basi han nok ta da thamjage akoi gi lamdam sidai da akoi gi na amadi akoi gi dharma ga susin sasin da ba makal gi asigumba matam nising ba thok traba hai tare adu matam du dage hona pamnaraga lakpa adugumba section makal na maripat nazam asena singbasing asigi tongan ba ko na picnic matam dage tarak pa adugumba mayam masi ngasi di taba pangtaba adu lona na hogalak iba nahasing dage su ano ba na marifat mayam maputurak tana asimyangi midmangda miyang napon ga yohalak ba asige tanja asida aikoi nagi tari natu tari marifatu tari nazam du tari paja kayam di tari adubo mas maning da kanano lady masi kanano no masi sapiri ba masi sonbiri basing si hayo sidi aikoi na kanano matakhangu da ba ojiki milol na thangu da war ba oja kayami deng sibiri basi hekta maglam da phangba oja matanake yama matu chinna krabodani yang kanna Manipuri Muslim Akhina haijar ubadagi yabirakpa harau tayamna yabirakpa masih kita maksud tangan pepangkok di bagian mana once again welcome everyone azasi hauji phone lagi atau lagi tapi mana yang mau polai dapat sih lah lokal kita tanja sudah amat tanggung singin na hobi abadi nung sejarah ba ikut irak lay kita ba Manipuri nat lamyan ba Malana Mahrum Naimudin Husami Shah mahak tuning sing jaraga mahak ngonda akoi kudimak dua kombinasi lona lagi live phone in program si hagdok sari kolokat bilosa